ngasi phongkhiba tongan tongan ba manipuri sifong singa masum thokhiba thawdowa thoksing digi maruoiba I pauk sing khonga saraga manipur top channel gi meke digi myamna thamjage hanbada state sigi wangmada thokpa paung tang myam thana thamjaramge nupi hatkhibagi mayokta miyamna police ki gari mai thakhre sei kunga manga suraba nupi ma hatkhibagi mayokta khoisawnaraba miyamna Arunachal Pradesh ki Sanglang district leiba Kharsang police station da khamduna leiba police ki gari ama mai thadokre amasum protester sing aduna laikhidraba nupi adigi wayel amadi mara leiba sing makhoida sinau haina demand tokhi thawdo do Kharsang police station khosawnaraba miyoi sam henmana sanglaktun station manungna thamlaga leiba police ki gari bu yumsakesa numiki numidang da mai thadoklamani report ki matung ina tha sigi tareta injan village da leiba tea garden amadigi nupi ama thiba khangdana lakhi matung tarakpada ma ke asi waksang oina phangkhibaga loinana miyar aduda chenaramgani haina singnaba miyoi ani police na fagat phangki faraba miyoi ani adudi Dinesh Mardi Saikungani thu amadi Arun Kisko Saikunni makhoi ani ma Kharsang da leiba tea factory da thawak tawban hari Sanglangi SP Mihin Gambo na phongdorakpada tha sigi taraga mathoida Kharsang police station missing complaint ama file torakpadagi police na investigation sathaduna lakhi amadi tha sigi kunthra da asiba aksang oina phangmangki aduba hauji Kharsang gi situation asi under control da leire hairi mangna makha taraduna mara leiraba singbu logi matungina serak pinaba hauji makhoi ani jail thajin khre hainasu pausna phongdorakli makha satharapona mayam da editorial kalam dagi ngasi phongki basi phong dagi lakhosara kana content amoina mayam da thamjaramge mayam loi phong miyeng taminasi Minister Ranjan gi khongthang khubak namata khubu oigadra Nagaland gi Southern Angami Public Organization sapona sangsilagdi ba matam kaktaba bangi khongjangsi numit taraga mathuni sujilakpada handokre ihan hanbada bangi khongjangsi Mars kunga mathoi English ngani ga kungani thidigi haurakhibani numit sidagi hauraktuna satharaglaga humni salakpa numit Mars kungu humdoi English ngani ga kungani thogi nungyai dagina matam kaktaba bangi khongjang sangsilakhibani makoina taliba dimana Nagaland ga tainaba Manipur gi ngamkhai manungda leiriba Kezolsa area da Manipur lengakna sagaliba permanent structure sing lauthu maphamdura deploy toriba Manipur gi India Reserve Battalion IRB gi personnel singchu lauthu haibani sapo gi dimana sigi matangna Manipur gi home gi thabak chupuriba Chief Minister N Biren gi makhedi gi su miyam tinba thauram khrada paukhum oibi aba wa role sing phongdokre madudi Manipur ga Nagaland gi marakta ngamkhai gi saina balekti hongdokhi gadabani amasum lauthu hairiba permanent structure sing Manipur gi ngamkhai manung sabani deploy toriba IRB personnel singsu Manipur gi oiba sarukta thambani haibisini adubo sapona sanction kiba matam kaktaba bangi khongjang asigi damak talakliba demand asiga Chief Minister gi wafam asigadi nakal amamamta satnabagum tawri yasal sanadaba dawna tawri sapona di Kezolsa area si Manipur gi ngamkhai manungda leibani ya haidri aduga makhoi gi angami furup gi oiba customary logi matungina wayel satasi lali netragana summi haiba lepthokna si haibani masigi mathakta Southern Angami Youth Organization sayona Mars kunthra English ngani ga kungani thuda phongdurakli bu wafamna Kezolsa area si Nagaland gi su oikhidri Manipur gi su kaidonungdu oikhidri sapona customary logi matungina wayenduna santainaba puraksi haibisina asumba khongthang oigani haibisini maramasina haujik laklibu wafamdi sapo kauba Nagaland gi loop amana state anigi lamkhai paring daliba lam amagi wapambu makhoi gi customary logi matungina wayenduna santainaba puraksi hairibisigi validity kadai forward laigadoribano Nagaland gi loop amana hairakpu wafamda Manipur government na yaduna amasum tung induna satpham thokpra haibisini adubo satpham thokpa thokta thidana Manipur gi maru oikraba national highway sing gi manungda ama konsinba ban oirasu Nagaland government ta onsinduna tawba nataduna Manipur government ta onsilakpanina kari tawba yabagi haibudu thidolaga lokatpham thokpa thabak sing lokatpa sumloidra indefinite ban chathaba haurakhiba numita Manipur gi home department gi maikedi special secretary na Nagaland gi chief secretary da ayu role ama pikre haikibaduna yaribra adubu talaksida Union State Minister R.K. Ranjana sapogi indefinite bana mara moidura Manipurda petrol diesel amasung cooking gas na singba yauna essential commodity singya awat pa lehendana ba Union Railway Minister da khongsang fawda leiraba rail lambi da Manipur gi polam singa si pusilako yarna gi thabak paikhat pina ba haijakre Dr. Ranjan gi thabak sifai
mapi mapa ama oina tawpham thokpa thabakni manipur miyam gi nongmagi punsida sangdaba yadraba polam singi awatpa lehendanabagi dama honarakpani adubu lambi sida khong thangjina Nagaland government su makhoi state la riba sapona sangsilakliba khongjang si thingduna lefalo tawhangano asuma khongjang nate leba sigi mafam punamakta constitution gi sana kanglon singi makhata samana balenga lon salai naringaida furup kanglub amana kezol sagi waphambu makhoi customary logi matungna wayel satharaga waroisin purakadabani hairibasi yaroi tawhangano haiduna union state minister ama oina hairabadi khut ani sangduna khuba khubu oina thokloidra haibani satharakliba ban asigi matangda laukhalakliba thaurang sibudi aphabani budi haiba yai adubo masidi asokpa anaba phananaba layeng manate saina phawdunaba painkiller sabani haiduna lauruidabagi maram leibra haining haiba ngasigi editorial kalam si miyamna thamjarage duga miyamgi mocha sungjai suduna comment box thambiramo duga makha satharak poina masum lushilak poina maruibi ipausung miyamna pijage miyam loifo miyeng taminasi Makasa tarak poina to papa mana Arvind Kejriwal yum de attack tawkhibagi matangda AAP na High Court huakatkre Delhi State Minister gi official residence da Mars kuntra da attack tawkhiba amasum yai khai thuwai khibadugi mayokta ngasi Aam Adami Party AAP lusingba Saurabh Bardwas na Delhi High Court huakatkre attack adugi amasum maduda scenery bising adugi matangda maning tamba sumna sathaba amasum akaknaba matamgi manungda sathakadaba criminal investigation ama tawnabagi damak special investigation team ama semnaba poktakpe biu haina wakat aduna haiki garang yum sakaisagi angan mada protest adugi mingda BJP gi gunda kaya marumna Delhi gi minister gi special residence adu attack ama sathaki thawdok sing adugi visual sing aduna miyoi sing aduna Delhi police ta thamba security cordon adu phawduna khongna lakiba amasum boom barrier adu CCTV camera sing adu saina thugaiba residence adu gi gate masu section kiba masung gate adu gi mathak fawba kakhatpa du utki madura Delhi police personnel tumin yengduna leiba miyoi sing adu bu thingnaba karimata honadaba du uli AAP dagi sitting MLA Saurabh Bardwas na asiguma protest asi Delhi government ki mathak to oiraba fawba santi oina protest tawna bigi right adu party asina kana sogali haiduna adu protest ki mingda hingsa tawbudi yaro haki sathariba hingsa adu Delhi State Minister amasu maki imumaki mayokta oiba maramna yamna sathiba mani Delhi National Capital Territory NCT da khwaidigi wangba elected official adubu amasum maramaduna Delhi gi elected government adubu sakti sizinaduna namthaduna konaba mani masi democracy gi mathakta atamnaba etik amani haina wokat aduna su makatana phungduki Loisilakpo ina to patena ko paung ko mayamna thamjaram gi Russia gi lanmising withdraw to laite Ukraine gi Donbas region na punsindana leiraga sakti sagana na buhonari NATO chief Russia gi lanmising Ukraine gi withdraw to laite Donbas region da amuk hana punsinduna leiraga sakti sagana na buhonari haina NATO gi secretary general Jens Stoltenberg na phongdorakli Russia mas Ukraine gi marakta kuthona bagi thogok satharibasi numit kuntraga tarukni sure Contents Park na Brussels ta phongdoki bu wafum amada Russia gi lanmising asi Ukraine gi handokpa lekti aduga Donbas region punsilaga sakti sagana na bonari Russia leba asina Donbas region da offensive sathana bagi damakta sakti sagana na bonari tala asida Russia na Ukraine gi Kiev amadi ate atopa city singdasu pressure piri masina maram oiraga ahenba offensive action sing satharakani haibagi thajabalai ahenba action sing satharakpa sida awana kya ama mayongnaragani Russia na Ukraine satharakli balana sinamit kontraga taruni sure February 13 da President Vladimir Putin na Ukraine na full scale invasion satharakli basi military operation ni haidibani haina paus na sumakatana supalakli bani Loisilakpo ina to papa mana COVID-19 na laikhidraba singi ex gracia pitholagani COVID-19 laina laisana laikhidraba miyoi singi naknaba imung munungi miyoi singi state disaster response fund gi makhada kai tharakpa lupali singyang khai ex gracia pitholagani haina Imphal West ki deputy commissioner DC chu oiriba district asigi district disaster management authority DDMA gi chairman Thoksom Kiran Kumar gi sirolamana su phongdorakli hauji koina di mem paus matang sa lusinjarage masum pathok sakibra sokiba langkibi yaurs mem ngapigani matam ge ba maru bi paus sing su mem da lepalaitana update pizara kene su channel sig mekedi gi mem thamjari and thank you